Meitei Singna Eikhoibu rape Tourakhiba Leite victim Haukiba me Marida Kangpokpi district ke B Fainom village ta nupi anibu mapi thongandana puki haibagi video ama viral oiraktuna wathok oiragli basida nupi sing adubu rape Tourakhiba Leite haina thogdok adu da victim oikhrabe nupi amana The Wire news portal da piba interview ama da phongdokre The Wire da phongba paw asina makhata na hai thogdok asi haukiba me Marida Kangpokpi amasung Thoubal district ki lonaba mafam ma da thokiba nei Matam asida Manipur da khundariba Meitei amasung kuki singi marakta umkhanaba amade khanat sainabagi thogdok thokpa horakpada ngaire hairiba viral oiriba video adu da yauribe victim nupi amana phongdorokpagi matungin thogdok thokpa madumakta da Manipur police ki personnel khara laikhe adubu makhoina mateng amata pangbirakhi de atopa victim nupi amana phongdorokpagi matungin de police personnel mari adu gari manungda famlaga irang adubu yengduna laikhe Ira masigi matang da The Wire da Cycle Police Station ga wari sanaduna pau phaunanaba honakhe adubu hojik phawbagi oina pau amata phaunaba ngamdana lairi haire victim asina The Wire da makhata na hai Kangpokpi district ke B Fainom village asida Meitei Singna lan tawroklagani haina makhoigi khul thangnabada leiba Meitei Singna pau pirakpadage khunja sing adu khul thadoktuna senakhe adubu makhoigi imung manunggi miyoi sing adu de sienba nanghaudabadage miyam aduna phakibane Makoibu miyam aduna faduna puraklaga mongsong amada pusillaga mapi marol lokthokibane adubu thogdok thokpam adumaktada leiba miyoi kharanasu makoibu kanbinaba kaya marum phongdokna rakhe anisuba victim aduna The Wire da phongdorokpagi matungina numit adugi thogdok aduda makoige mapi marol lokthokpa amade hakchang kayat kharada soglakpa natana rape tawkhiba leite nakalamaromda B Fainom khulgi ningthau thangboi baifaina The Hill Journal da pikiba interview amada hai mahak hojik Young Wi-Fi Association na sinduna hangba Churachandpur gi relief camp amada leire mahak ke B Fainom khulasi yumthong nifurom leiba khulama nei haukiba me ahumdagi Manipur da wathok ase haukraba matung mahak ki khulasi da security pibinaba nongpok sekmai police station da phone tawduna mateng ni khe mafam asi kuki naga amadi Meitei singna punna khundaba mafam ama nei mafam asida pamdaba thogdok thoktanaba peace committee phawba semduna leiruraba nei haukiba me marida mahaki khuladu tumna mai thakhe